Akasbani Imphal Wahengbam Rajesh na pau pajari anbada maruiba pau Churachampur jila da ngasi thokiba thodok amada sakhangdabasingna nongmai kapsilakpada KNG Deputy Commander in Chief yauna mioi mari sire Manipuri CEO sing Amuko Kokomi amasung Fox ki miut singa Kendri Griha Mantraloiga ngasi wari sanakre dabi manga pukhatke Manipur ngasi mioi tara ni thoi nauna COVID-19 positive oiba thenaki haujik active case marfudratret leiri Raiji ki Forest Environment amasung Climate Change ki Principal Secretary Arun Kumar Sinana hairi plastic na tholiba amangwa sing thengna ba haibasi sarkar khaktana ngamloi masida stakeholder kudimakisu chawrba daita lei amasung Telangana da leiba pharma company amada pokhaibagi thokdokta sinmi tarani thoi sire kunturuk henbana asok apan nangle Churachampur jila da ngasi thokiba thodok amada sakhangdabasingna nongmai kapsilakpada nupi ama yauna mioi mari sire Aikhoigi Churachampur Paumi Francis Songatin hai thodok adu ngasi nungtil Churachampur jila gi Mongjang amasung Singlun khul ani gi lonaba mafam amada thokibani nongmai kapsilapagi thodok adu suspension of operation su da yaudaba singi lalholup kangbu amana tawbani haina dabi tawrakli thodok adu karamna thokibano haibadui thijinbagi thabak chathari Siribasingi manungda Suda Yawa KNG Deputy Commander in Chief amasung mahaka loinaba mioi ani yauri nongmai kapagi thodok adu Churachampur sadagi kilometer 3 lom lapna leiba mafam amada thokibani hari KNG mioi singna tonglokpa car aduda sakhangdaba singna nongmai kapsilakpada ahalorba nupi ama yauna car aduda tonglokpa mioi ahum adu leikidabani hari Manipur sahi ani helaklaba kangluki irang loisinaba pandamda Amuko Kokomi amasung Fox ki miut singa Kendri Griha Mantraloiga wari sanaba ngasidegi hokre ngasi ayuk pung 13 degi nungtil pung ani phawba pangthokiba mifam aduda loop ahum asigi mioi 18 na saruk yaki Griha Mantraloigi maikaidegi interlocutor AK Mishra Intelligence Bureau ki Joint Director Rajesh Kamle Intelligence Bureau ki SP Sunil Kumar amasung Rahul P R Yauki Mifam adu Subramaniam Bharatiya Mark Laiba Griha Mantraloigi ki office ta tangkak ani thona pangthoki Mifam adu nungtil pung ani minute yangkai manga degi nungtil pung ahum minute kun manga phawba makhata na chathaki hari Mifam adu da CSO singna Raija sigi National Highway singda ayat palaitana sathok sasin tawhonba lomi singda matik chaba security piba suspension of operation amasung Imphal East ki Gwalta bida thokiba thodok singi matangda wafam kya khanaki hari RK Sanatoma Memorial Journalist Award ngasi kusin nakre Imphal gi Palace Compound gi Kombirei House Hijagang Lane da leiba Trust asigi office da pangthokpa tharomda Ponafam gi Assistant Feature Editor Boni Thoksom da RK Sanatoma Journalist Award kusinaki award aduda seloina lupa lising kunmanga amasung citation yauri RK Sanatoma Memorial Trust na sinduna pangthok adu thorom aduda Kangla Lanpungi tarataruk sumba volume su phongki paugi maraktana break ama Basketsi yang halina. Puri piro lagi na idana pagsa na bihing sunati. Hine Jackson gadavadi acha tak lagi sini da. Gari kambam parking su mapam jauh da bari ne. Asi after park da hafsala si ba. Ngai khu. Hema yani aishum khanjage. Baking tawraba cha tak laiba haibasidi yamna Jackson gadavani. Packet adu da Food Safety and Standards Authority of India fasai gi logo ma di license na registration number yaobra haibadu yengadaba. Manufacturing date best before na expiry date masisu yaobra yengadabani. Nutrition information panel na ingredient list adu munna yenglaga afaba hakchang sokluidaba machiba bachinja khangadabani. Matamamagi kunai punsi mahingdu natreda. Haujikta khwaidagi Jackson gadabadi chaba thakpani pau jenjariba Food Safety Administration Health Department Government of Manipur Tabiriba pausi Akasbani Imphal degini Manipur ngasi COVID-19 gidamak mioi nipu humdoi test tawbada mioi tara nithoi nauna positive oiba thena kibaga loina haujik active case marfudra tare leiri ngasi asi tharaga rises the COVID positive oiba apunba missing chani yangkai manga sure ngasi mioi tara humdoi naba phakibaga loina haujik phawbada naba phaba apunba missing chamaga yangkai nipan sure home isolation da mioi marfu tare leiri haukiba pung kunmari da mioi tara humdoi naba phaki
राज्य की फॉरेस्ट एनवायरनमेंट एंड क्लाइमेट चेंज की प्रिंसिपल सेक्रेटरी अरुण कुमार सिन्हान हाइरी अखोइना नुमित खुदिंगी सिजनरिबा प्लास्टिक की पोलमसिंग असिना इसिंग नुंगसित अमसुंग चाना थकनबा पोलमसिंग यावना हिरम क्यादा सोहलिबसिंग असी हक्सिन लौब मतम ओइरे राज्य की एनवायरनमेंट अमसुंग क्लाइमेट चेंज विभागना सेंदुना मालेम की ओइना प्लास्टिक न थोहनबा पोल्यूशन मुथलसी हाइबे हिरमदा थाबुम अम चुपना चथरकिबा वर्ल्ड एनवायरनमेंट डे लिसिंग अनि कुनमंगा की पारन थौरम लोइसिनबगा मरी लेनना इम्फाल की सिटी कन्वेंशन सेंटर पांगथोकिबा थौरमदा श्री अरुण कुमार न हाई प्लास्टिक न ओहेलगिबा असिगुंबा मरम कया असी थेंगननबगिदमक अखोइ खुदिमंगना लौखटपा याबा सेक्सुअल थौरांगसिंग अमदी थबक थौरमसिंग पाइखटपगी तंगाइ फदबा लई मांगनाई प्लास्टिक न थोलिबा अमांगबसिंग असी थेंगनबा हाइबसी सरकार खक्तना ngamloi मसिदा स्टेक होल्डर खुदिमकिसु चावरबा दायित्व लई स्कूल कॉलेज सेल्फ हेल्प ग्रुप सिंग अमसुंग यूथ क्लब सिंग यावना पुनमंगना सरुक यामिनबा चंगी सरकार की माइकैदैसु पाइखटपा याबा थबक थौरंग कया लेपा लैतना पाइखटली श्री अरुण कुमार न हाई Today we have reached a position where we really need to do some serious thinking because the plastic that we are using in our day-to-day life is affecting our water, our air, and also the food that we are taking. So it has really reached a proportion where we need to do something, and each one of us have to do something. Government alone cannot really get rid of this issue alone. We need help from every stakeholder. As I said, it is also affecting our aquatic biodiversity. Today, the fishes that you are consuming is also affected by the plastic pollution that we are having. थौरमदुदा प्लास्टिक बोतल बैंक चनी हेना येंथोकी प्रधानमंत्री धरती आबा जन भागीदारी अभियान सेचुरेशन ड्राइव की सरुक अमोइना निमित 15 चथरप कैंपेन सेनापति जिला की पुरुल टीडी ब्लॉक की ओइना बीडीओ एसडीओ ऑफिस कॉम्प्लेक्स ता ngasi लोइसिंख्रे कैंपेन अदुदा बैंक यावना तोंगान तोंगानबा विभाग सिंगी ऑफिशियल सिंगना मियाम की याइपथौरांग स्कीम सिंगी मतंगदा मियामबु खंगहनकी अमरोमदा निमित 15 चुपना चथरकपा धरती आबा जन भागीदारी अभियान प्रोग्राम ngasi नोने जिला की हॉक्सोंग सब डिविजनल हेडक्वार्टर्स ता पांगथोकरे थौरमदुदा खुंजा चहुम लोमना सरुक याकी डिस्ट्रिक्ट एडमिनिस्ट्रेशन फेजोलसु धरती आबा जनजातीय ग्राम उत्कर्ष अभियान ताइटू दमदाई अमसुंग फेजोल खुलदा पांगथोकरे थौरमदुदा डिस्ट्रिक्ट एडमिनिस्ट्रेशन ना ग्राम पंचायत थाकता जुलाई अमदिगी सेप्टेम्बर 19 फाउबा बंगाई रेंज अमसुंग तिपाइमुंग ब्लॉक ता फाइनेंशियल इंक्लूजन स्कीम सिंग पाकथोकनी हाइना लाउथोकी नुमित 15 चथरकपा धरती आबा जन भागीदारी अभियान टेक्नोपोल जिला की सीताखुलदा ngasi लोइसंख्रे थौरमदुदा तोंगान तोंगानबा विभाग सिंगी डिस्ट्रिक्ट लेवल ऑफिसर सिंग अमसुंग सीताखुल की खुंजा चहुम हेनबना सरुक याकी चिंजाक सेंबगी मतंगदा नुमित 3 चुपना चथरकिबा रेसिडेंशियल स्किल डेवलपमेंट ट्रेनिंग प्रोग्राम इम्फाल की तागेल पातलेबा मणिपुर साइंस एंड टेक्नोलॉजी काउंसिल मार्च तेकी ट्रेनिंग होल्ड ngasi लोइसंख्रे मणिपुर साइंस एंड टेक्नोलॉजी काउंसिल सिंदुना चथरकिबा ट्रेनिंग प्रोग्राम अदुदा ट्रेनी सिंगदा सर्टिफिकेट सिंग खुसिनकी डेंटल यूनिट सीआईसी खुंबोंग सिंदुना ओरल हेल्थ एजुकेशन सेशन ngasi सीआईसी खुंबोंग दा पांगथोकरे हानबा सेशन दा जेएनबी खुंबोंगी ओजा अमसुंग महिरुई सिंगी ओइना पांगथोकी अनिसुबा सेशन दा कुलगी अहलमन सिंग क्लब अमदी आशा सिंगी ओइना पांगथोकी थौरमदुदा डेंटल किट्स यंथोपगलोइना क्विज चांगदमनाबसु पांगथोकी इम्फाल वेस्ट जिला की पिसिंगतोंग ओइनाम लेकाइदा लेबा कॉस्मोपॉलिटन कल्चरल इंस्टीट्यूट की फाउंडर अमसुंग गुरु डॉक्टर पुखरमबम तेजबती देविदा ओरिएंट बुक ऑफ वर्ल्ड रिकॉर्ड की सर्टिफिकेट पीदुना इकाई खुमनक्रे मार्क हौजिक आकाशवाणी इम्फाल अमसुंग दूरदर्शन केंद्र इम्फाल की एप्रूव बिहाई आर्टिस्ट नि महांगना कलाबु योखनब अमदी मसिबु चौखनब लौरिबा थौदांगबु सकंगदुना इकाई खुमनब असि उलक्किबनी महाक पिसुम ओइनाम लेकाइदगिनी हानगी राज्य सभा एमपी अमसुंग एमएलए बीडी बेरिंग की अरोइब मथौ मंगम चांदेल जिला की चकपी कारों ब्लॉक की मनुंग चनलेबा महाकी पोंगनफम लमदम तुरचाम खुलदा ngasi पांगथोकरे मदुगी ममांगदा ngasi अयुक चांदेल डिस्ट्रिक्ट हेडक्वार्टर की जाफोक बाजार चांदेल नागा पीपल्स ऑर्गेनाइजेशन अमसुंग अनाल नागा तांगपीना सिंदुना लेखिदबगी मफमदा इकाई खुनबगी थौरम पांगथोकी महांगना लेखिदबदा चांदेल केंद्र की एमएलए एसएस ओलिस यावना चांदेल जिला की तोंगान तोंगान लुपसिंगना नुंगाइतबा फोंगदोरकली बीडी बेरिंग लेखिदबदा मणिपुर एक्स एमएलए वेलफेयर एसोसिएशन सिंदुना अवाबा फोंगदोकगी मिफम अमा चिंगमैरोंग लेबा असेंबली सेक्रेटरी ngasi पांगथोकरे गवर्नमेंट हिंदी टीचर्स ट्रेनिंग कॉलेज की अहानबा प्रिंसिपल डॉक्टर तखिलंबम कुंजकेशोर सिंगना लेखिदबदा कॉलेज असigi स्टाफ सिंगना ngasi अवाबा फोंगदोकरे
masagi sei marfudani thoi suraba sagolban ningombam lekai digi leikhadraba kunjake sorsingna inglising ama chamapan humbudrani thoi digi lising ama chamapan marfudra taruk phawa college asigi ahanba principal oina tabak toramki Padmasri Tiam Surjamukhi Devina Laikidabada Jagoi Marubna Awaba Pongdrokli Imphal West ki lamboi khonang khongda ngasi pangthokiba awaba phongdopagi thoromda Churjamakina Manipuri Jagoi gi damak loramba thogdangbu nahongna ningchingki laikhidrabagi atma santi oina leinabagi damak minute ani tumina leptuna awaba phongdoki Akasbani Imphal digi pau tabiri Telangana gi Sangaredi Jilla da laiba pharma company amada pokhaibi thogdokta simi tarani thoi sire kunturuk henbana asok apan nangle thogdok adu ngasi company asigi manung da laiba sigasi industry da thokkibani pokhaiba aduna maram oidna mai sakpagi thogdok sing thokki NDRF amasung SDRF na mapam aduda sangsinduna mi kanbagi thabak chathaki Maragasda Mukhyamantri Revan Reddy na official singda thogdok aduda soklaba mioi singda matik saba ana layengi thabak chathanaba pauktak pikre Thodok asiga mari lenana Pradhan Mantri Narendra Modi na nungaitaba phongdorokli amasung laikhidraba singi imung manungda Prime Minister's National Relief Fund gi khetri puronena lupa lakh ani amasung soklaba mioi singyoina lupa lising yankai piragani haina laukthokre Rashtrapati Draupadi Murmu na hari veterinary medicine amasung ana layangi lamda awanba puraknabagi damak anogba technology sing sinabagi tangai padaba lay Uttar Pradesh ki Bareilly da ngasi pangthokpa Indian Veterinary Research Institute ki taramathoi suba convocation da wangang bada Srimati Murmu na hai anogba technology sinabana lebak asigi veterinary hospital sing hena phagathanba ngamgani mangnai genome editing embryo transfer technology artificial intelligence kumba technology sing sinabana lam masida sauna awanba purakpa ngamgani Indian Veterinary Research Institute kumbana institution singda leibak asigi oijaba amasung sel sangdana machi oiba chinjak sing puthoknaba honagadabani Zoonotic laina sing ngakthoknaba amasung laksinaba honabada research institution singna chawrba thogdang logadabani ngasigi thoram maduda Kendra gi Law Singu Mantri Shivraj Singh Chauhan amasung Mukhyamantri Yogi Adityanath saruk yakhi Cooperative lam hena mapangal kakhananba amasung masigi thabak thoram sing nahonana yengsinabagidama Cooperation Mantri Amit Shah na Sabhabati oidrangasi Nai Delhi da manthan baithak pangthokre mifamasina cooperative lam hena mapangal kangkhan hannabagidama miyangi mot lobagi khudong saba piri haujik sanabagi pau Ngangbam Amukhomba degi Anisuba Premier League lising ni kumanga kontruki ngasi sanakiba match da Southern Sporting Union na angtha FC bu panjil ahum sino ahum anida thoikre ato match amada Nishana Dimapur Road Athletic Organization bu panjil taruk amada thoiki Moijing Public Ground Thawal chathariba manga chuba MNC Luwang Pokpa T20 trophy gi ngasi sanakiba quarter final da RCA Lilongna Rule Maitrambu wicket mari da thoikre Ato messing da Cyclone Thamaibanna Model Club Singjamai Chingang Khabu wicket nipanda race Khwai Nagampal Lamabam Lekaina PTCC Pasoi Patribu wicket manida Trau Thamai Kwagathelna CDCC Sagolban Salam Lekaibu run kuntra tukta thoiki ahan ba semi final da hayeng race Nagampal amasung Cyclone Thenaragani ani suba semi final da RCA Lilong amasung Trau Kwagathel hayeng chanaragani Haryana da pangthok khibba chahitratet makhagi nupa masa amasung nupi masa singi taruk suba National Boxing Championship ta sanagi takaman phangduna backs box boxer gi mingtol lawrakraba Kaksing Jilla gi Wangu Kachar ta bidagi Moibung Khongbam Lanchen babu ngasi lamdam adung gi miyamna harauta yamna okre maku okpi thoramadu Wangu Kachar ta bi youth club amasung Maira Paibi lupsing chinbani Bharat ke badminton sanaroi Ayush Shetty na BWF World Tour Lauduna title asi lauba ahanba Bharat macha oire sahi asigi US Open singani kumanga final da mahana Canada gi B yangbu straight set ta komatoi 39 komatoi 32 da thoikibani Rajesh Thagachari Amukhomba aroibada maruba pau Churachandpur Jilla da ngasi thokiba thodok amada sakangdaba singna nongmai kapsilakpada KNA gi Deputy Commander in Chief yauna mioi mari sire
Manipuri CSO sing Amuko Kokomi amasung Fox ki mute singa Kendra gi Griha Mantraloiga wari sanakre dabi manga pukatki Manipur ngasi mioi tarani thoi nauna COVID-19 positive oiba thenaki hauzik active case marpudra tare lady Raiji gi Forest Environment amasung Climate Change ki Principal Secretary Arun Kumar Sinana hari plastic na tholiba amang basing thengna ba haibasi sarkar kaktana ngamloi masida stakeholder khudimaksu chawroba daita lei amasung Telangana laiba pharma company amada pokhabi gi thokdokta sinmi taran thoi sire kunturuk hemana asok apan nangle Paulo Jare